Meeyam gi Khollao mari leinaba singna Tabirabadi houkhiba chahi gi me tang ahum gi mamangda oiramba Manipur gi masak ado Amuk Hanjillakpa Ngamgani haina Femina Miss India 2023 da second runner of ke mingthol phangkhrabi Strella Thounaojam na phongdorakli wafam asing kasi Manipur Fashion Society na sinduna naurem thong takhelambam lekaida Femina Miss India 2023 ge second runner of Strella Thounaojam GMI Mr India gi mingthol phangkhraba chitrakanan thongdam amasung Jairas ningombam amade Mr. Britain India ki title Fangbang Ngamlakraba Yuhenba Thodam Taram Opagi Thoram Amada Mana Phongdokibani. Model sing asigi tungda lakadaba competition kayada mai paknabagi yaifa thaujal piba yauna pangdokiba thoram aduga mari lainana Strella Thounaojam na hai Femina Miss India 2023 gi mahagna upliba crown asi matam loide. Haujiti anauba chahi haurabadina kumja Inglisingani shubna kunmari da pangtokadaba Femina Miss India gi sem saba honakre. Chatliba chahi asigi competition da so Manipur gi mahut sinnaba model thorakani haibagi thajaba chawna lei makoi sing aduda haining bade yawgadoriba competition asida Manipur gi asengma masak adu chena thagonaraga saruk yabiyo Manipur hairiba lamdam ase mainland gi yamna mai chagliba state ama oina unariba ase natte haibadu sengna khanghanba mathau tai mamangda Manipurna oiramba masak seng haibade nungsi chanaba Minok Miko Fajaba Amatu Oibagi Saktam Utpa Amade, Mahusagi Fazabana Talaba Lamdam Amani Haibase, Nahona Putokna Bokona say. Aikoina Kongdari Balambi Ase, Kanagumba Karana, Ake Amo Amasung Irang Falang Oina Ubusu Yautabanate. Laibaki Ludaba Amadi, Meeyam Wana Rabatan from Asida Ake Amoge Atoy Hentanabada, Kadigidamak Saruk Yagato Ribano, Haibagi Wahangsu, Toroktabanate. Adumaku Saruk Yagato Riba Asida, Manipur identity Utkado Ribane, Masida Meeyam Matengsu Matau Tadabanate. Strella Makatana Hai, Hausik Tokli by Irang Asina Madam Oraga, Lida Inakunba Haidana Pumdama Awam Pium Amadalade. Lambda Masida Tandu Laitaba Fibam Atubada Purakpio Haina, Lauriba Meeyam Khollao Asi Tabirabadi, houkhiba chahi me tang ahum gi mamangda oiramba Manipur gi masak ado Amuk Hanjillakpa Ngamgani. Matang asida lamdam asigi lengak chupli paiduna aikoibu ngakpi senbidiba mari leinaba singna Meeyam gi Khollao asi tabiba chungbani. Madudada lamdam asi mahusagi ningthiba masak ado Amuk Hanjillakpa Ngamgani haina Strella Thounaojam na makatana phongdorakli. Manipur represent taubanina Manipur di amakhaktani akhoi yam phajaba yam peaceful oizaramba yam nuksijaba state ni haitare adugi poto thamoida chetna laksalaga puraga chatlaga akhoi gi phajaba sa sini akhoi di maina chakpase natte Manipur habse maina chakpani burning habse hojik Manipur ga associate tawriba burning hai pot se Manipur ne haina khanari base natte akhoi di yamna nuksina na leiba yamna ing tapa yamna hospitality yam phaba state ni hai base mana thamoi sengna khangaga thajaraga akhoi gi saktam akhoi pulap se puraga mayam utpada adu utpiramu Manipur se ing chikpa yamna nuksina na leiba state am oirambado megi mamangda oiramba state masakto adu amtang hanbirak nabagidamakta mapudasu nijabani mari leinaba akhoi bu yengsinbiriba singnasu adugi akhoi na nijariba pots amtang pibiu hainasu haijake.